Ngara nungdoi fong kiba pandagi pausiyadagi maruiba pau khara khangatjaraga myamda khodo tamjige license kan sing pikhalakadavani lengak lakadariba Lok Sabha mikhal mangoinana license kan paiba singna masa masagi nomai sing adu manang napa police station singda pisinanaba mari leinaba district magistrate singna thokpa order amana khagalakli Election Commission of India na Lok Sabha mikhalgi matam lakthokraba matung mikhal asida pamdaba thokdoksing thokadabadagi Gauthoknabagidama state asigi license kan paibasingna makoigi nomaising adu manang nakpa police station singda pikhatnaba mari leinaba official singna order asi thokibani Thawal Chandra amadi Kangpupi yauna district magistrate singna thokpa tonga order singda license kan paibasingna lakliba ma school humdoi fawbagi manungda makoigi nomaising amadi nomai maru sing adu mari leinaba police station singda pisingadabani haribo order asibu ngaktaba singi license kan adu District Police Administration na phagakani haiba wafom khangankibaga loinana lakholakliba khongthang asi April 18 amasung April 13 ta pangthokadariba Lok Sabha mikhal ingna tamna pangthoknaba amadi shanti rakshyagi fiba ngaktuna thamnabani haina palle hariba order asi Lok Sabha mikhal loidri fawba chatnagani mikhal loidringagi mamangda license kan paibasingna nongmai amadi nongmai marusing puduna chappada athingba thamle order asi nationalized private bank singna mathau toriba aina khulai paibagi ayaba pirabasingdadi konseloi hairi Lok Sabhada mirep oigadavani haina Maheshor gi yumda nahasingna thomjingkhre Miyamna Saogat pigani hairabadi mikhal asi thengnanaba sare Maheshor lakadariba Lok Sabha mikhalda political activist Maheshor thongnawjab mirep oina thokadavani haina yumbi lukki yamlaba nahasingna ngasi mahakki Kaisampata leiba mayumda thomjingkhre Miyamna mahapu mapum phana Saogat pigani hairabadi mikhal asi thengnanaba sare haina Maheshor lauthokre Miyamga unaba aduda Maheshor na hai Miyamgi ihul khangna parliament wangang bangamgadaba mihut ama thagatpa haibasi akhoi khudingmaki tangai fadaba thongdangni mikhal nangsilaklaba matam asida irang asiki wafom na thairaga akhoi maselgi marakta hundaduna leibagi matam natte haiki mahangna makha tana hai lamdam asiki yelomi furup singbu kanjanaba amadi Manipurgi ngamkhai kaidanaba hotnariba sing asibu miyamna khangbijuna Saogat piba asigidama tawbimang khangba udli Adum oinamak mikhalgi kallaba mayayna mahakpu Saogat piramba miyoisingna nathaituna thambiragadra haibagi akiba leibana mirep oinaba phirep lauduna lakpani miyamnabu mapum phana Saogat piduna parliament tabda miyamgi pakholo oina thabigani hairabadi mirep oinabagi phirep laugani haina mahana phongdokhi nakal amaromda ngasi Maheshorgi yumda thomjilakhiba yumbiluki wangangroi Gyan Prakash na hai Manipurda oirakliba tangdu leitadaba phibam asida naha mayam tumina leisimba chumdre haba wakholonda lobasigi yamlaba nahasingna ngasigi khongjang asi changsinbani karamba miyoiba miyamgi mihut oina thagakane haba kupna nainaduna miyamgi ihul khangadaba miyoitaba mihut oina thagatlese haba wakhololda Maheshorbu mirep oidaba yade haba kholauduna ngasigi khongjang asi changsinbani lakadoriba mikhal khudimakta partigi khenaba thamduna afaba miyoi khaktana nahasingna sawakani amadi lamdam asida lariba politics ke amoba saktamsing sengdoknaba Lobasigi Thaumisingna campaign chataba hauragani haina phongdokhi ina Manipur parliamentary constituency da inau nauba miyoi ama BJP gi merek oina thagatlaba yari ECI na 19 suba Lok Sabha mikhalgi matam lauthokhi baga loinana Manipur gi oina tangka ani da April 14 amasu April 13 ta mikhal pangthoknaba sem sakhi baga loinana ina Manipur parliamentary constituency da ruling party BJP gi merek oina inau nauba miyoi ama party gi merek oirakpa yari News Taragi Pangi Paugi Matung Inna Hanagi BJP MB Union Minister of State for External Affairs and Education R.K. Ranjanataba Inau Nova Mio Amabu Party ki Merep Oina Thagatlaba Yai Haina Panari Paugi Likhun Asina Makha Taraduna Manipur da Mamang Chahi ki May Ahumdagi Thokliba Irang Ashiga Mai Lenina Union Minister R.K. Ranjambu State Asigi Miyam Penadaba Lebaga Lonina Mahang Nataba Atopa Mio Ama Party ki Merep Oina Thaganingbagi Apamba Sing Phongdok Narakli Party ki mirep oinaba miyoi ahum marigi ming khangkatpada BJP Manipur Pradesh ki President Adhikari Mayom Sarada Devi amasu Retired Lieutenant General Himalay gi ming yauribani Manipur gi apumba missing gi taka ama nupi na oiriba state asida nupi bulumna lawbaga loina BJP State President oina A Sarada bu halokpani bahang ahamba BJP State ki nupi President oiripani hauji tholiba Manipur gi irang asigi matangda hena kupna khangba misak amasu bahang masa oibaga loina irang asibu loisinaba hotnabada achauba thawdang aman lautuna laklibani
ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯗꯣꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯃꯤꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯔꯕ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯍꯤꯃꯥꯂꯥꯏꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯃꯗꯤ ꯅꯦꯁꯟ ꯑꯁꯤꯕꯨ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥ 10 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ MP ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕꯅꯤ꯫ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯑꯃꯁꯨꯡ ꯔꯤꯇꯤꯌꯔ ꯀꯣꯟꯁꯝ ꯍꯤꯃꯥꯂꯥꯏ ꯑꯅꯤꯃꯛ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯥꯈꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯍꯧꯖꯤꯛ MP ꯑꯣꯏꯔꯤꯕ ꯂꯣꯔꯍꯣ S. ꯐꯧꯖ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯦꯞ ꯑꯣꯏꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯍꯥꯛ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ MPF ꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯃꯥꯡꯒꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ MPF ꯅ ꯂꯣꯔꯍꯣ S. ꯐꯧꯖ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯊꯥꯗꯣꯔꯛꯄ ꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ CNN ꯅ꯭ꯌꯨꯁ 19ꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ M. ꯕꯤꯔꯦꯟꯒ ꯎꯅꯕ ꯑꯃꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯟꯇꯔꯗꯒꯤ ꯑꯍꯦꯟꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯀꯝꯄꯅꯤ 19 ꯊꯥꯕꯤꯔꯛꯅꯕ ꯁꯦꯟꯇꯔꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯃꯅꯤꯄꯨꯔꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯝꯄꯅꯤ 19 ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ MP ꯁꯤꯠ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤ ꯀꯅꯥꯕꯨ ꯃꯤꯔꯦꯞ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯕꯤꯖꯟ ꯑꯥꯞꯀꯤ ꯕꯥꯔ 400 ꯄꯥꯔ ꯍꯥꯏꯕꯁꯤꯗ ꯑꯩꯍꯥꯛꯀꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕꯁꯤ ꯕꯦꯂꯣꯠ ꯄꯥꯋꯔꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯠ ꯑꯅꯤꯃꯛ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯀꯨꯝ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯕꯨ ꯕ꯭ꯔꯤꯇꯤꯁ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯍꯜꯂꯦ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯦꯄ꯭ꯔꯤꯜ 18ꯗꯒꯤ ꯍꯧꯔꯒ ꯖꯨꯟ 10 ꯐꯥꯎꯕ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯈꯜ ꯑꯁꯤꯗ ꯇꯥꯡꯀꯛ ꯑꯅꯤꯗ ꯑꯦꯄ꯭ꯔꯤꯜ 19 ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ 23ꯇ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯚꯣꯠ ꯃꯁꯤꯡ ꯖꯨꯟ 9ꯗ ꯊꯤꯒꯅꯤ꯫ ꯑꯗꯨꯒ ꯖꯨꯟ 10ꯀꯤ ꯃꯃꯥꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯂꯝꯇꯥꯏ ꯊꯥꯡꯖꯒꯤ ꯊꯥꯗꯣꯛꯂꯝꯕ ꯄꯣꯠꯂꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯡꯗ ꯀꯥꯎꯗꯨꯅ ꯆꯈꯥꯏꯈ꯭ꯔꯦ꯫ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯂꯨꯞꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩꯔꯤꯉꯩꯗ ꯉꯔꯥꯡꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯚꯤꯂꯦꯖꯇ ꯃꯩꯇꯩꯁꯤꯡꯅ ꯂꯝꯇꯥ ꯊꯥꯡꯖ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠꯂꯝ ꯊꯥꯗꯣꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯗꯤ ꯀꯠꯂꯝꯕ ꯄꯣꯠꯂꯝꯁꯤꯡ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯇꯨꯅ ꯆꯈꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯃꯩꯇꯩ ꯈꯨꯜ ꯂꯩꯉꯥꯡꯄꯣꯛꯄꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤ ꯂꯣꯟ ꯉꯥꯡꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯂꯩꯈꯤ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯔꯣꯏ ꯈꯥꯡꯕ ꯂꯣꯏꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯗ ꯀꯠꯂꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯀꯠꯊꯣꯛꯄ ꯄꯣꯠꯆꯩꯁꯤꯡ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯒ ꯂꯣꯏꯅꯅ ꯄꯣꯠꯆꯩꯁꯤꯡ ꯆꯈꯥꯏꯕ ꯀꯌꯥ ꯇꯧꯗꯨꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯗꯦꯁꯥꯝꯒꯤ SA ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯕ꯭ꯔꯥꯟꯆꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯕ, ꯑꯥꯏꯟ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯌꯥꯎꯖꯔꯒ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯅꯠꯇ꯭ꯔꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯥꯎꯅꯕ, ꯂꯥꯏꯅꯤꯡ ꯑꯃꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯅ ꯂꯩꯅ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯉꯥꯡꯄꯣꯛꯄꯤ ꯚꯤꯂꯦꯖꯇ ꯃꯩꯇꯩ ꯂꯥꯏꯅꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯌꯥꯝꯅ ꯂꯨꯖꯗꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯊꯧꯑꯣꯡ ꯎꯁꯤꯠꯇꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯈꯛ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯐꯥꯎꯕ ꯅꯝꯗꯨꯅ
ꯃꯤꯌꯥꯝꯅ ꯊꯥꯗꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯐꯥꯎꯕ ꯚꯥꯏꯔꯦꯜ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯎꯅꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯄꯣꯛꯍꯜꯂꯦ꯫ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯅꯥꯄꯥ ꯇꯥꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯊꯥꯒꯠꯂꯤꯕ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯀꯜ ꯑꯔꯤꯡ ꯁꯥꯗꯨꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯍꯟꯈꯤꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯃꯤꯌꯥꯝꯅ ꯄꯥꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯁꯣꯇꯤꯟ ꯀꯨꯃꯥꯔ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯕ ꯐꯥꯎꯕ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯁꯤ.ꯄꯤ.ꯑꯥꯏꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯜ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯔꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯋꯥꯔꯗ ꯅꯝꯕꯔ 3 ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯤ.ꯄꯤ.ꯑꯥꯏ ꯀꯛꯆꯤꯡ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯒꯤ 58ꯁꯨꯕ ꯂꯣꯀꯦꯜ ꯀꯟꯐꯔꯦꯟꯁꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯜ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ 5 ꯍꯦꯟꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯃꯤꯑꯣꯏ 200 ꯍꯦꯟꯕꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯤꯁꯤꯡ 60 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯄꯥꯜꯂꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯥꯟ ꯑꯁꯤ ꯈꯥꯝꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (ꯄꯤ.ꯗꯤ.ꯑꯦꯐ)ꯁꯤꯡꯒꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯊꯥꯔꯛꯂꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅꯁꯨ ꯂꯥꯟ ꯑꯁꯤ ꯈꯥꯝꯗꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯟ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯩ ꯍꯥꯟꯅ ꯀꯥꯞꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯂꯒ ꯗꯤꯐꯦꯟꯁ ꯇꯧꯗꯨꯅ ꯂꯩꯕ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯄꯥꯔꯥ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫